lamdam asida ngasidi Jinggi district sing yauna tongan mafamsingda layriba umang kaya kokshilakpa amadi maning tamna jingleiba kaya kotuna lamdam asigi jingmai kaya tumkiba loinana hauzik su jingmai kaya tumgadaba fibamda layrakpa mayam asina ngasidi mahosagi fibamda chauna akaiba pirakpana ekhoi miyoibada awaba kaya mayoknaba horaklabani Jingmai kaya tumba loikraba matungda ngasimak Taubal Forest Division gi manung chanba Limpokpigi area da achauba gari sizinaduna Jingleibak puthokpagi video ama social media da viral oiraktuna miyamna unare khangnare viral oirakliba tumgadabagi ngaiduna leiraba mafam adugi video adugi matung innadi leibak kotuna mafam adudagi puthokliba asi ngasi ngarangi thabak amari oidre matam kayagi mamangdagi leptana chatharakpagi mami amasu uba phangi Masidani miyamna hena ngakliba amadi wahang kaya hangingliba matam sangna chingdom ama tumnaba leibak lokthokpa matamda forest department ti kadaida chatlubagi haibasini amukshu hangnarakli lisang sitna chingdom ama tumna leibak lokthokliba asi angam athoksingna soidana oiramgani haibasini Social media da video viral oiraklaba matung Imphal Today na amuk hana thigatcharubagi matung innadi mafam asida leibak kotliba asi ngasi ngarangi thabakti oiramdre matam kuinagi mamangdagi chatharakpani matam sangna mafam asidagi athingba amatta yaudana leibak hondokliba asigi matangda forest department asu leibak miyam khangna sendokfam thoktabra haibasisu miyamgi wahang ama oihori Matam sangna mafam adudagi chingleibak kotuna hondokliba asi kari maramgino kadaida puribano haiba chap chaba khangba ngamdrabasu thabak asi angam mathoksing yauna chathabani haibasimadi chumle mari leinaba loishangi staff singna faba changba ngamdraba staff singdi kutlai su paidabanina faba changlurabasu phubige tawbirakpa phajin bibagi thawdok kaya marupsu thokiba laikre hainasu mari leinaba loishangi masak maming takthokningdaba staff kayana paudamlakpasu lairi angam mathoksing yauna tongan ba miyoi kayana mahosagi khalbo manghannanaba haurakpa asidi angam mathau achau asam khaidana amadi aigi migi naidana thinghodrabadi lamdam asi matam kharagi matungdadi hen awaba kaya mayoknarakigani Masida natana Manipur amadi Myanmar gi ngamkhaidagi achauba using yanduna purakpa fauba angam athausingi oirambagi wathok kaya marum miyamna unakre thengnakre Masidagi hendoraktana ngasidi tampaki area da leiriba jingmai singda hauriba uwa kaya paktaknana yangthatpa horakpa asisu yamna laibak thibani ngasimak Taubal Forest Division gi makhada leiriba Taubal Forest Range gi manung channa leiriba Waithau Protected Forest ki saruk amasu oiriba Kaina Temple gi mathak thangba chinggi saruk amadi Lisamnoki area singda hauriba u pambi sing paktaknana yanthatliba sidasu mari leinaba loishangi miyoi sing mamit tanglabra haibasisu miyamgi wahang amadi oina hauri Myanmar ga tainariba mafam singdagi achauba u kaya puthorakba asi fauba kadaino hainari cherakta tampak lamgi jingmai singda hoba u pambi kaya yanthatpagi thabak chatharakliba asisu angam mathau kaya jenaram loi haiba ngamde ngasimak aikhoigi mitmangmaktada mari leinaba loishangi sumangmaktada mahosagi fibambu manghananaba hotnarakliba kaya asi una udaba saduna laithokrabadi awaba chaitheng mayokna hogadoriba asi haurakliba mirolsing asidani Matamgi matung inna chawkhalakpani haisira lairik laisu hairaba migi masing hengatlakpagini haisira environment pu manghannaba hotnarakpa haibasi lairaba nongmagi suraga chariba singnadi oiramloi tungi mirolgi khallaga laingakna ahenba mideng changduna mangtharakliba environment ki fibam ase ngasigi senjau pairaba angam mathoksingi makhuttagi kalhaudrabadi matam kharagi matungda miyoiba ikhoi leiba ngamlakloidra haibagi mipaiba phaunaba hore